मसक खंगदबसिंगना ngarang numidang tokpa Liangmai village ki yum tara mai thadoklamle CRPF amasung police na matik saba thabak lokhutkide Kangpokpi district ki Mahika amasung Lower Thanamba village ki marakta leiba tokpa Liangmai village ta ngarang numidang pung 4 makhairom tabada sakhangdaba kulai paibasingna yum tara amasung church ama mai thaduna amangata thogalamle tawdo sig matangda Kangpokpi district administration Manipur police natraga security forces singi maike dagi official oibu wafam mata phongdorakba leitri Liangmai naga council Manipur nadi khulai matik chana paiba kuki narco terrorist na tokpa naga village da yum mai thabagi thong adu sathakibani haina maral siri council sina thadorokpa cherol man hai manak nakna security personnel kaya marum leirabasu kuki narco terrorist singi thong adu matam chana thingnana ba khonakhide tawdok adu chenerba miyoi pomnamak pharaga logi matungina matik chaba thabak lokhutkedabani manak nakpada mathau tawriba security personnel singna mathau ningthina pangthokkhidabagi matangda mapung phana inquiry sathagadabani misam miyamgi punsi amasung lanthum ngak senabagi damak matik chaba security ki section thorang lokhutkedabani amasung yum mai thadok pikhraba imung singda lengakna matik chaba compensation pigadabani hainasu councilor sin taksilakli amaromda tokpa naga village authority na thadorpa cherol mana hai Kangpokpi district ki sangphai lok ki manung chana leiba tokpa naga village ta lanmi ki phijol setpa khulai matik chana paiba miyo singna ngarang numidang pung 4 makhairom tabada nomai round kaya marum kapsilakpaga loinena yum tara amasung church ama mai thador miyamgi lanthum amangata thogan kibagi thodok adu khwaidagi kanba mawngda condemn tawi tangnaba khungangda leiba khunja singna Kalapahar high school da ngak senabagi thodang logdunu leiriba CRPF amadi Kangpokpi police ki personnel singda convener na bahajarabasu matam chana thabak amata lokhutkide tokpanaga village amasung tangnariba naga khul singda khundariba miyamna leibaki ihau ngakna ing tapna hingba pami haina palladuna cherol sin hai mara leijadaba michamgi yum mai thakiba thodok adugi matangda investigation sathabaga loinena logi matung ina FIR lokhutkadabani chenariba kuki narco terrorist sing khudakta pharaga matik chaba cherak pigedabani hairi